ꯃꯌꯥꯝꯕꯨ ꯍꯟꯃꯛꯇꯗ ꯀꯪꯂꯩꯔꯤꯕꯅ ꯇꯔꯥꯎ ꯂꯥꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀantara A Legend Chapter 1 ꯃꯨꯚꯤꯁꯤꯒꯤ ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ IMDbꯗ 9.5 ꯀꯤ ꯔꯦꯇꯤꯡ ꯐꯪꯂꯤ Rotten Tomatoesꯇꯅ 83% ꯒꯤ ꯐ꯭ꯔꯦꯁ ꯔꯦꯇꯤꯡ ꯐꯪꯂꯤ ꯃꯨꯚꯤꯁꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯃꯨꯚꯤ ꯑꯣꯏꯔꯤ ꯑꯃꯁꯨꯡ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯔꯤꯁꯕ ꯁꯦꯠꯇꯤ ꯔꯨꯛꯃꯅꯤ ꯋꯁꯟत ꯒꯨꯜꯁꯟ ꯗꯦꯕꯤꯌꯥ ꯖꯌꯔꯥꯝ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤꯁꯤꯒꯤ ꯄꯥꯔꯠ 1 ꯗꯤ ꯃꯌꯥꯝꯅ ꯍꯥꯟꯅ ꯌꯦꯡꯕꯤꯔꯝꯂꯅꯤ ꯑꯗꯨꯒ ꯄꯥꯔꯠ 1 ꯑꯗꯨꯒꯤ ꯄ꯭ꯔꯤꯀ꯭ꯋꯦꯜ ꯑꯣꯏꯗꯣꯔꯤꯕꯅꯤ ꯄꯥꯔꯠ 1 ꯑꯁꯤꯅ 2022 ꯗ ꯐꯣꯡꯈꯤ ꯑꯃꯁꯨꯡ ꯍꯟꯗꯛꯀꯤꯁꯤꯅ 2025 ꯗ ꯄ꯭ꯔꯤꯀ꯭ꯋꯦꯜ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯍꯧꯔꯛꯄꯒꯤ ꯁꯔꯨꯛꯅꯤ ꯐꯔꯦ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯃꯌꯥꯝꯗ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯄꯥꯔꯠ 1 ꯗꯁꯨ ꯃꯨꯚꯤꯁꯤꯒꯤ ꯍꯤꯔꯣ ꯑꯁꯤ ꯔꯤꯁꯕ ꯁꯦꯠꯇꯤꯅ ꯑꯣꯏ ꯑꯃꯁꯨꯡ ꯔꯤꯁꯕ ꯁꯦꯠꯇꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯁꯤꯕꯥ ꯀꯧꯏ ꯑꯗꯨ ꯄꯥꯔꯠ 1 ꯗꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯁꯤꯕꯥ ꯀꯧꯏ ꯋꯥꯔꯤꯁꯤ ꯄꯥꯔꯠ 1 ꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯀantara ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯥꯡꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯪꯗꯨꯅ ꯂꯩꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯩꯒꯤ ꯕꯕꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯥꯡꯈꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯂꯥꯏꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯥꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯒꯁꯨ ꯃꯔꯤ ꯂꯩꯅꯔꯤꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 1900 ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯀꯗꯝꯕ ꯋꯪꯁꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯗꯝꯕ ꯋꯪꯁꯒꯤ ꯁꯥꯁꯟ ꯃꯇꯝ ꯑꯗꯨꯗ ꯀantaraꯒꯤ ꯑꯀꯣꯏꯕ ꯃꯈꯣꯏꯒꯤ ꯕꯣꯔꯗꯔ ꯑꯗꯨꯗ ꯂꯥꯏ ꯈꯔ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯥꯏ ꯑꯁꯤ ꯃꯍꯥꯗꯦꯕꯒꯤ ꯒꯟ ꯀꯥꯡꯕꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯍꯥꯗꯦꯕꯒꯤ ꯒꯟ ꯀꯥꯡꯕꯨꯗ ꯅꯟꯗꯤ ꯚꯤꯡꯒꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯥꯏ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯂꯥꯏ ꯑꯍꯨꯝꯁꯨ ꯀantara ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯁꯤꯗ ꯂꯥꯛꯈꯤ ꯃꯁꯤꯗ ꯄꯟꯖꯨꯔꯂꯤ ꯗꯦꯕ ꯒꯨꯂꯤꯒꯥ ꯗꯦꯕ ꯑꯃꯁꯨꯡ ꯕꯥꯒ ꯗꯦꯕ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯈꯤ ꯑꯗꯨꯒ ꯐꯣꯛꯇꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯒꯨꯂꯤꯒꯥ ꯗꯦꯕ ꯑꯃꯁꯨꯡ ꯄꯟꯖꯨꯔꯂꯤ ꯗꯦꯕ ꯑꯁꯤ ꯂꯝꯒꯤꯗꯃꯛꯇ ꯈꯟꯅꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅꯤ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯗꯨꯔꯒꯥ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅꯤ ꯈꯟꯅꯕ ꯑꯗꯨ ꯁꯪꯗꯥꯏꯅꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯒꯨꯂꯤꯒꯥ ꯗꯦꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯟꯖꯨꯔꯂꯤ ꯗꯦꯕꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯄꯥꯔꯠꯇꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯈ꯭ꯔꯦ ꯃꯗꯨꯗꯤ ꯄꯟꯖꯨꯔꯂꯤ ꯗꯦꯕ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯌꯥꯝꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯂꯩꯕ ꯏꯁꯣꯔ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯒꯨꯂꯤꯒꯥ ꯗꯦꯕ ꯍꯥꯏꯔꯤꯕꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯈꯨꯗꯛꯇ ꯗꯟꯗꯤ ꯄꯤꯕ ꯏꯁꯣꯔ ꯑꯃ ꯑꯣꯏ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯅꯥꯝꯇꯕꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯖꯪꯒꯜ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯀantaraꯒꯤ ꯖꯪꯒꯜ ꯑꯗꯨꯗ ꯏꯁꯣꯔꯗꯒꯤ ꯑꯃꯁꯨꯡ ꯁꯛꯇꯤ ꯂꯩꯔꯕ ꯖꯤꯕ ꯀꯌꯥꯃꯔꯨꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯇ꯭ꯔꯥꯏꯕ ꯈꯔ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯕꯦꯗꯤ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯅꯨꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯒꯤ ꯅꯨꯡꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯅꯨꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯂꯥꯏꯒꯤ ꯅꯨꯡ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯅꯨꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯠꯆꯔꯝꯃꯤ ꯑꯗꯨꯒ ꯀantara ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯖꯒꯥ ꯑꯗꯨꯗ ꯀꯗꯝꯕ ꯍꯥꯏꯔꯤꯕ ꯁꯥꯒꯩ ꯑꯁꯤꯗ ꯕꯥꯡꯒ꯭ꯂꯥꯒꯤ ꯅꯤꯡꯊꯧ ꯕꯤꯖꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕꯁꯤꯅ ꯁꯥꯁꯟ ꯇꯧꯗꯨꯅ ꯂꯩ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏ ꯑꯃꯁꯨꯡ ꯀantaraꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯥꯔꯗꯨꯅ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯍꯜꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯖꯅ ꯄꯤꯖ ꯄꯤꯊꯛ ꯐꯥꯎꯕ ꯇꯧꯗꯦ ꯅꯤꯡꯊꯧ ꯕꯤꯖꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯀantara ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯗꯨꯗꯒꯤ ꯐꯥꯔꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯕꯛꯇ ꯁꯤꯖꯤꯟꯅꯩ ꯑꯃꯁꯨꯡ ꯌꯨꯝ ꯁꯥꯍꯟꯕ ꯕꯤꯜꯗꯤꯡ ꯁꯥꯍꯟꯕ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯛꯄ ꯃꯇꯝꯗꯁꯨ ꯄꯣꯊꯥꯍꯟꯈꯤꯗꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯕꯨ ꯍꯦꯛ ꯃꯈꯣꯡ ꯃꯈꯨꯠ ꯀꯛꯊꯠꯄꯤꯕ ꯑꯃꯁꯨꯡ ꯑꯣꯠ ꯅꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯍꯦꯛ ꯇꯧꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯈꯣꯏꯔꯝꯖꯗꯨꯅ ꯂꯩꯈꯤ ꯅꯣꯡꯃꯗꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯥꯏꯀꯥꯔꯥ ꯀꯧꯏ ꯃꯍꯥꯛꯁꯨ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ ꯁꯃꯨꯗ꯭ꯔꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧꯅ ꯏꯔꯨꯖꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯝꯇ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥ ꯐꯥꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯕꯨ ꯊꯥꯔꯗꯨꯅ ꯃꯥꯏꯀꯥꯔꯥꯕꯨ ꯐꯥꯗꯨꯅ ꯄꯨꯍꯜꯂꯛꯈꯤ ꯃꯥꯏꯀꯥꯔꯥꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯑꯃꯁꯨꯡ ꯍꯥꯠꯄ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯄꯨꯔꯗꯨꯅ ꯃꯍꯥꯛꯀꯤ ꯏ ꯑꯁꯤ ꯏꯁꯤꯡ ꯑꯁꯤꯗ ꯇꯥꯍꯟꯗꯕꯤꯗ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯩꯅꯤꯛꯁꯤꯡ ꯑꯗꯨꯅ ꯃꯥꯏꯀꯥꯔꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯀꯥꯔꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯃꯍꯥꯛꯀꯤ ꯄꯣꯌꯣꯝ ꯑꯗꯨꯗꯒꯤ
maru marang khara tarakpagi mawng adu ukhi tasengna haiba taragadi maru marang sing adu ningthongna yamna pamduna leribani aduga mahana ningthaubu lang amasu thaglibani ningthongna madugi maru marang sing ase kadaidagi lawraklibano haiduna happa matamda kantaragi jungle manungdagi ni haiduna harakhi asum tawduna ningthaubudasu kantaragi jungle manungda mahapu puladuna maru marang sing adu kadaida hauribano amasung kadaida phangaduribano haiduna asum mahaki manai sing aduga loina mahaki machanupa yubraj oigaduriba aduga puduna laklami Bijendrabu jungle manungda pusanduna laklibase maikarana mahapu lang ama thalibani habase Bijendrandi khangmanate mafam adura asum lakpa matam aduda maikar hairibana padure makhoi marakta yawramdre mangkhre amasung maru marang sing adugi leifam ase kalaida oiduribano haiduna makhoi asum thijaba taragasu phangdabagi mawng adura sawble hemankhiduna mahangna mafam adura horiba u amabu mai thadokpai matawdu uruba matamda masanupa Rajsekhar su yamna pakacharame maramdi makhoina mai tharuriba u adudi asamba u oiramdre lai yauduna leriba u pambi ma oiduna leramle mai edu thagalapodagidi lai edu ngarang sawduna charage matagum makhoida chongsalapagi mawng adu uruba matamda mafam adura leriba senik sing adudi pakhatnaduna koichin chenakre adubu u masa mai achak kya achau kya sing adu tasalaktuna senik sing adu loina hatpa horkre matawdu uruba matamda ningthau Bijendra su mak siradra haiduna khanjarapagi mikobadu yorkre aduga mafam asira leiriba ishwar asina Guliga Devni aduga mahana ningthau adubu tikthaladuna mapu khotaladuna hadokhi mafam aduda ningthau adugi machanupa aduri pakhanmankhiduna gyan mangduna mafam adura taduna leikre madugi matungda Kantara hariba jungle adura leiriba Adivasi haibadi tribal council adu lakhi amasung Panjuli hariba ishwar asi mafam adura leiriba mi amana changladuna haibadi lai tongba horkhe amasung man hare kanaguma misagammatana mafam asira laktuna mafam asigi phajakhraba garden asibu manganaba honaba taragadi mabu aina hatkani amasung I asina laikol asibu manganba sing adu loina chamthokani haiduna mala lawrakhe amasung aikoina mathang senda maikara hariba nupa asibu uba phangli tasena haiba taragadi mahagasi mira minata laira lainata haiba misagamani mahaki maramda kanaguma misagamtana thoidok hentona karimta khangamde Rajsekhar hariba Rajkumar asi mafam adura gyan mangduna taduna leibagi mawng adu uruba matamda mafam aduda amuba ngakta taiba mi khara lakhi amasung makhoi asi kantara aduda indigenous oina lerakpa midi nate atopa makhalgi tribe amani aduga makhoina ningthaugi machanupa adubu kanbiraduna ningthaugi mayum aduda mahapu thinduna porakhi thokhiba thododuna hojik Rajsekhar hariba nupa ase yamna pakhatpa haibada oire maramadra Kantara da mahak khong thangjinge haiduna nongmada kankhide aduga mahaki lammadura leriba mipum khudimakta Kantara hariba jungle asira changdena baidamata order pikhi maramdi mafam aduda Brahma Raksas lai haiduna mahana miyamtabu changan khitabani Rajsekhar hojik chawrabani na mahasu ningthau wale aduga mahasu nupi thiraduna mahaki macha ani leire machanupa amane machanupi amane adubu machanupi du polapa matam aduladi machanupi du makhong makul lengdabagi mawng uruba matamda mapa adri wakhal yamna wazarami masu kari tawgadamda haifise khangjadraduna upai leitabadagidi mamang thakta mahapu kanbirakhiba Kantarada leiba atopa makhalgi tribe adubu kaurami aduga atopa makhalgi tribe asidi jadu vidya yamna haiba kangu amasu oiribanina makhoigi tribal adudagi nupi maporaktuna mahaki sangom adu Rajkumari Katkyani da pithakpa matamda haujikte angang adu makhong makol lengakle matawdu uruba matamda haujik ningthau haraubana ngamkhai leitaba haibadu oikre matamna sumsum haukiba matungina ningthaugi sasan adusu yamna nithijana atop lam kyamarunga business tawduna sokholakhe amasung somla kandana Kantara hariba khungang adura mafam aduda guha amale aduga guha dugi manungda angang ama kaptuna lerami amasung angang adubu ngak seli basina kayemna ngak senduna lerami mafam adura leriba mi sing aduna angang adubu masa sangna yokhi matamgi matungina haujikte angang adusu sokholakle aduga mahaki maming asana Barme kawe angang aduna pungkak chawpa matamdagi mahana mi ni laini khangdaba misak aduga tatana wari sanai aduga mahana wari sanaba matamdasu kanagumba misak amta leiramdabagi mawng adasu laikai adugi mising aduna hek urami tasena haiba taragadi haujik Barme hariba nupa macha ase divine oiriba angang amani aduga angang asigi mama oina laikhiba sina mamang thaki matamda laigi nunga mathingna bedi hariba nupi macha aduna mahaksu ahal oraktuna charoktuna angang adubu yorakhibani aduga bedi amasung mahaki nupa ase khadu bedu hariba
tribe kangu dugi mini masina dali basina makhoi ani si shiva haibati part 1 da yawri ba shiva dugi mapa mapuni haibasi su koina khangma ngamle mamang thakti makhoi gi imung asina butakala hariba program ase adumak chathaduna lakhibani adugo somna kandana khoina uba phangli ba se bangla rajada raja sekhara gi masanupa kul sekhara amasung magi masanupi kanakpati su lechabi pakhang phale aduga raja sekhara na kul sekhara hariba nupa asibu magi yubras orambadagi hojikti nithau khubam sinaba habdu waikre aduga masigi kul sekhara hariba nupa asidi yamna natai chadaba nupi angang na chopa yuda ngawjaduna lejaba amasung napantana thumatuna leiba misagamani amasung mahakti nithau waiba matamda matik chadaba misagamasu oiri mahana mafam madura mahake mamanabani haiduna angang ngai tinarakpa misagamabu mahana mantri hapsali mamingna bhogendra kawe makhoi anisi yamna luna tinai mahana sathibagi sang ase lai thajadaba misagamasu oi maramadra mahana matam leiba khevikta mahapu tapi tambirakliba oja sing amasung pandit kyamarum su mahana uchit thawaidana hek tawbikhi aduga mahake mamanaba bhogendra da natana mahana pamjaba mahana tinarakpa mising adubo ajaw wasangi pham sing asi loina pishali aduga matik chaba mising adudana pham adu sinade matawudu somna kana mahake mapadri yamna numaitaba amasung sauning bade pokhi adubu masanu pana ning thawajaba taragasu mahak hauji kalibanina masanu pagi asoibasing ase mahana loina semdokani haduna mahana loina lepcharame aduga akhona matang asira karigumam su khangmangamni madudi masigi kul sekhara haribanu pasina kantara gi wari sing asida su thajadaba oi mapana mamit magna thenarakuni haiba taragasu masanu pasina di karimta thajadaba haiba dorame mapagi matamda landagi mi harpadagi amasung migi lam khudum chanbagi thabaga se loikhrabanina haujikti makhoi kari tawgadamno khangdre yu khara ngawraga isai khara taraga sumak leibagi moongadra makhoi bowling chuwa helaktuna nongmadi mahaki mamanaba bhogendra mantri duda sadan basalusi haduna harakhi asum tawduna makhoi su kalaina saturibno haduna khandarapa matamda kantara hariba jangal duda saladuna sadan si haduna harakhi asum tawduna makhoi su lalmigi Tengol masama puraduna makhoi su sadan balaklami makhoi sadan balakpani haiba taragasu yu phunda ngawduna laglibanina makhoina sadan bala sijinagadaba khulai singadu matik chana porakhide madugi mathakta ten masaidi pore adubu lirungdi porakhide makhoina jangal adugi wari duri taribanina mafam adu leriba selik singaduna di hankraji haiduna haijabani adubu makhoidi yu phunda ngawlibanina selik singaduna haiba singadu amra takile amasung asum sadan bahorakhe makhoina mafam aduda hatkiba sasing adu swai he mangkibai mo ama ukhi haibadi yong halo yong su mangkhi saji halo saji su mangkhi amasung law so thiru so hadina mahana lalmi ama thajanba matamadurade lalmi du su mafam aduragi mangkhibagi mo ama makhoina ubu fangkhi matodu uruba matamda makhoi kibna loikre aduga mafam aduda laina tamnarakpagi moongda swai mangba mi kyamrum tholakpagi moong adu makhoina ubu fangkhi amasung mafam adura laliba mising adu atai kanamdanate kantara hariba khunggung adura leriba mising aduni amasung makhoina mafam aduda khunggung adubu ngak senduna leiba matamadura nithaugi mising adura laktuna mafam adura sadan bagi mong adura makhoi yaninkhidabani mamang thakki matamdagi kantara da leriba mising asina nithaugi lebak adura lakhide amasung nithaugi lebak da leriba mising aduna kantara hariba jangal asida khungul takhidabani adubu handakti pura tayona bagi mong adura makhoisu saubana loikre amasung lakliba senik sing haibadi lanmi sing aduga kantara gi khungungda leriba mi sing aduga lanthengna horokhi makhoina mafam adura lakhiba lanmi sing adubo loina hatokhi sumnatagi amakhakta wanthaduna kantara gi mi sing adura mahagasi sirabani khaladuna hatokhidabani tanjadura mafam adura ningthau kul sekharati kiman khiduna mahaki mantri bogendra duga brahma rakshas thole hadura loina chenakhi aduga mafam asida tribal gi leader oina lalibasi berme haibanu pasini aduga makhoina lalmi sing adubu loina hatoklaba matungda chinna hariba lalmi sidi makhoina hatkidi amasung mahapu makhoi khungadura puduna lakhi aduga atopa lalmi sing adugi dead body adusu puduna laklami berme haribanu pasina mafam adu leriba mi sing adubu ngak senduna lakhi amasung mahaki pangal loksing asi mafam adu leriba mi sing adudagi ka hena yamna thudok hendok boikhi mafam asira lagliba mising asi kalano kalaidagino haibasi khunggung aduna leriba mising aduna di khangwana tabanina chinnabu makhoina hawdona bahonaki adubu chinnadi sizinaduna lerami siba taragadi karsu kanadrabni haiduna makhoina hatoke tabu matamaduda chinna gyan taratuna makhoina pamlibase karino haiduna hangkhe madura chinnabu makhoina mafam amada pamaladuna
ꯇꯦꯟ ꯃꯆꯩꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤ ꯅꯨꯡꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯦꯔꯃꯦ ꯑꯃꯁꯨꯡ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯌꯣꯠ ꯑꯃꯁꯨꯡ ꯙꯥꯇꯨꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯩꯕꯥꯛꯇꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯀꯅꯥꯅ ꯁꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯊꯥꯡꯖꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯥꯛꯂꯛꯈꯤ ꯕꯦꯔꯃꯦꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯛꯄꯅꯤꯅ ꯍꯥꯏꯕꯗꯤ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯛꯄꯅꯤꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯈꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯁꯥꯁꯣꯟ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯅꯤꯡꯉꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯆꯤꯟꯅꯥꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯝꯅꯇꯒꯤ ꯂꯥꯟꯃꯤ ꯈꯛꯇꯅ ꯆꯪꯕ ꯌꯥꯒꯅꯤ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦ ꯑꯁꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯁꯦꯠꯆꯜꯂꯒ ꯆꯠꯄ ꯇꯥꯔꯒꯗꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯗꯤ ꯇꯥꯛꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯂꯥꯟꯃꯤ ꯑꯁꯤꯕꯁꯤꯡ ꯑꯗꯨꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯍꯣꯖꯪ ꯇꯝꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯍꯣꯖꯪ ꯑꯗꯨꯒꯤ ꯁꯤꯡꯍꯗꯨꯋꯥꯔ ꯉꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯤꯟꯅꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯊꯣꯡ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯈꯣꯏꯁꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯌꯥꯝ ꯏꯉꯛ ꯉꯛꯄ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯎꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯤꯁꯤꯡꯅ ꯃꯤꯅꯥꯏ ꯂꯣꯏꯊꯥꯡ ꯀꯌꯥꯕꯨ ꯐꯨꯗꯨꯅ ꯗꯟꯗꯤ ꯄꯤꯔꯗꯨꯅ ꯊꯕꯛ ꯁꯨꯍꯜꯂꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯎꯔꯝꯃꯤ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯐꯥ ꯃꯤꯄꯨꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯖꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯤꯔꯣꯠ ꯑꯃꯒꯨꯝꯅ ꯂꯥꯛꯂꯤꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ ꯑꯗꯨꯒ ꯁꯨꯞꯅꯇꯒꯤ ꯖꯄꯥ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯈꯛꯇꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯤꯡꯊꯧꯒ ꯆꯌꯦꯠꯅꯔꯨꯒꯅꯨ ꯑꯃꯁꯨꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯤ ꯈꯟꯅꯗꯕꯤꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯃꯍꯥꯛꯅꯗꯤ ꯑꯦꯗꯚꯥꯏꯁ ꯄꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯋꯥꯔꯅꯤꯡ ꯄꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯕꯦꯔꯃꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯤꯅ ꯍꯥꯏꯕ ꯂꯧꯗꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗ ꯇꯧꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯖꯒꯥ ꯍꯥꯏꯕꯗꯤ ꯍꯤꯊꯥꯡꯐꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯔꯃꯦꯗꯤ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯛꯕꯇꯤ ꯃꯕꯨꯡꯒ ꯃꯥꯟꯅꯗꯦ ꯃꯍꯥꯛ ꯊꯧꯖꯥꯜ ꯌꯥꯝꯅ ꯂꯩ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯍꯥꯗꯦꯕꯒꯤ ꯃꯟꯗꯤꯔ ꯑꯃ ꯁꯥꯕꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯗꯦꯕꯒꯤ ꯁꯤꯕꯂꯤꯡ ꯍꯛꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯁꯤꯜꯄꯀꯥꯔ ꯑꯗꯨꯅ ꯅꯨꯡꯊꯪꯅ ꯅꯨꯡ ꯑꯗꯨꯅ ꯍꯦꯛ ꯌꯩꯔꯨꯕ ꯃꯇꯝꯗ ꯅꯨꯡ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯈꯣꯏꯒꯤ ꯃꯍꯨꯝꯗ ꯄꯥꯜꯂꯨꯕꯗꯒꯤ ꯈꯣꯏ ꯑꯗꯨ ꯃꯍꯨꯝ ꯀꯥꯏꯗꯨꯅ ꯂꯣꯏꯅ ꯁꯟꯗꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯆꯤꯛꯄ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯛꯕꯇꯤꯁꯨ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯀꯟꯖꯒꯅꯤ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯕꯔꯃꯤ ꯂꯥꯛꯇꯨꯅ ꯐꯤ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯕꯨ ꯀꯨꯞꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯁꯥꯃꯛꯁꯨ ꯐꯤꯗꯨꯅ ꯀꯨꯞꯁꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯈꯣꯏ ꯑꯗꯨꯅ ꯐꯤ ꯑꯗꯨꯒꯤ ꯑꯍꯣꯕꯗꯒꯤ ꯆꯪꯉꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯆꯤꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯈꯣꯏ ꯑꯗꯨ ꯃꯊꯟꯇ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯊꯣꯛꯍꯜꯂꯛꯈꯤ ꯑꯃꯁꯨꯡ ꯈꯣꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯔꯨ ꯊꯥꯔꯗꯨꯅ ꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄꯗꯒꯤ ꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯄꯥꯏꯅꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯏꯆꯝ ꯆꯝꯕ ꯁꯩꯅꯤꯛ ꯑꯃꯅ ꯃꯍꯥꯛꯄꯨ ꯊꯦꯡꯉꯤ ꯑꯃꯁꯨꯡ ꯀꯟꯕꯤꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯇꯥꯔꯒꯁꯨ ꯕꯔꯃꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯨꯃꯠꯇꯤ ꯁꯨꯝꯍꯠꯂꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯀꯥꯟꯇꯥꯔꯥꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯍꯩ ꯃꯔꯣꯡ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯔꯛꯄ ꯇꯥꯔꯒꯁꯨ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯁꯔꯨꯛ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯥꯏ ꯑꯗꯨꯗ ꯀꯜꯂꯤ ꯑꯃꯁꯨꯡ ꯁꯔꯨꯛ ꯑꯃꯅ ꯃꯈꯣꯏꯒꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯁꯔꯨꯛ ꯑꯃꯅ ꯀꯥꯟꯇꯥꯔꯥꯒꯤ ꯕꯣꯔꯗꯔ ꯑꯗꯨꯗ ꯂꯥꯏꯗ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯕꯣꯔꯗꯔꯗ ꯂꯥꯏꯗ ꯊꯥꯗꯣꯛꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯁꯥꯂꯥꯗꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜ ꯑꯗꯨꯗ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯕꯔꯃꯦꯒꯤ ꯃꯤ ꯑꯃꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯅꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯣꯝꯖꯤꯟꯕꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯟꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯂꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯕꯔꯃꯦꯅ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯔꯝꯃꯤ ꯑꯃꯁꯨꯡ ꯍꯥꯠꯄꯗꯤ ꯍꯥꯠꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯔꯊ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯔꯊ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯇꯣꯡꯂꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯑꯋꯥꯡꯕ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯈꯤ ꯑꯁꯨꯝ ꯀꯨꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯀꯌꯥꯔꯛ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯊ ꯑꯗꯨꯒꯤ ꯆꯀꯥ ꯑꯗꯨꯅ ꯎꯔꯨ ꯎꯪꯊꯔꯗꯨꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯄꯥꯏꯊꯒꯤ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯛꯄꯇꯤꯅ ꯔꯊ ꯑꯗꯨꯕꯨ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯗ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯑꯃꯁꯨꯡ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯅ
ꯔꯊꯗꯨꯕꯨ ꯈꯥꯝꯂꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟ ꯄꯨꯖꯤꯟꯗꯨꯅ ꯊꯝꯈꯤ ꯔꯊꯗꯨꯗ ꯆꯅꯥꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯆꯅꯥ ꯌꯥꯎꯔꯝꯕꯒꯤ ꯃꯑꯣꯡꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯗꯤ ꯑꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯈꯣꯏꯕꯨ ꯑꯩꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯇꯤ ꯂꯣꯠꯆꯔꯤꯕꯅꯤ ꯃꯗꯒꯤꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯕꯔꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯀꯨꯜꯁꯦꯈꯔꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯀꯨꯜꯁꯦꯈꯔꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯅꯣ ꯃꯈꯣꯏꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯔꯃꯤꯅ ꯃꯈꯣꯏꯁꯦ ꯀꯥꯟꯇꯥꯔꯥꯗꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯖꯁꯚꯥꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯊꯛꯊꯛ ꯅꯤꯡꯅꯈ꯭ꯔꯦ ꯃꯔꯝꯗꯤ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯕ꯭ꯔꯍꯃ ꯔꯥꯛꯁꯁ ꯂꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯇꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯕ꯭ꯔꯍꯃ ꯔꯥꯛꯁꯁ ꯑꯣꯏꯔꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯀꯤꯅꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯜꯁꯦꯈꯔꯒꯤ ꯃꯄꯥ ꯔꯥꯖꯁꯦꯈꯔ ꯂꯥꯛꯏ ꯑꯃꯁꯨꯡ ꯔꯥꯖꯁꯦꯈꯔꯅ ꯃꯈꯣꯏꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪꯅ ꯎꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯥꯟꯇꯥꯔꯥꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡ ꯕꯔꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯖꯦꯜ ꯑꯗꯨꯗ ꯊꯝꯖꯤꯟꯈꯤ ꯑꯃꯁꯨꯡ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ ꯑꯗꯨꯕꯨ ꯐꯨꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯒꯤ ꯆꯩꯅꯥ ꯀꯌꯥꯃꯔꯨꯝ ꯈꯥꯡꯗꯨꯅ ꯂꯥꯛꯂꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯎꯟꯁꯥ ꯑꯁꯤꯗꯤ ꯁꯧꯟ ꯇꯣꯜꯂꯕ ꯎꯟꯁꯥ ꯑꯣꯏꯕꯅꯤꯅ ꯐꯨꯕ ꯃꯇꯝꯗꯁꯨ ꯀꯔꯤꯝꯇ ꯅꯥꯕ ꯐꯥꯎꯈꯤꯗꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯔꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯏꯒꯤ ꯁꯛꯇꯤ ꯈꯔ ꯌꯥꯎꯔꯤꯕꯅꯤꯅ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯌꯣꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯇꯥꯔꯒꯁꯨ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯄ ꯉꯝꯃꯤ ꯀꯨꯜꯁꯦꯈꯔꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯊꯥꯖꯤꯜꯂꯗꯨꯅ ꯕꯔꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯍꯜꯂꯨꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯅꯥꯗꯕ ꯃꯑꯣꯡ ꯑꯃꯁꯨꯡ ꯎꯆꯤꯠ ꯊꯑꯣꯏꯗꯅ ꯉꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯜꯁꯦꯈꯔ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯕꯔꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯇꯧꯕꯇꯕꯨ ꯇꯟꯖꯥꯗꯨꯗ ꯔꯥꯖꯁꯦꯈꯔ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯈꯤ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯔꯨꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯅ ꯃꯁꯥꯃꯛꯅ ꯅꯤꯡꯊꯧꯗꯤ ꯑꯣꯏꯖꯩ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯃꯇ ꯇꯧꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏꯁꯤꯡ ꯑꯗꯨ ꯇꯥꯏꯅꯔꯝꯃꯤ ꯑꯃꯁꯨꯡ ꯐꯨꯔꯝꯃꯤ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏꯁꯤꯡ ꯑꯗꯨ ꯍꯥꯠꯄꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯍꯥꯛꯅ ꯁꯥꯎꯔꯤꯕꯁꯤ ꯃꯄꯥꯗ ꯁꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯧꯖꯕ ꯉꯝꯖꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯄꯣꯔꯣꯛꯄꯣꯛ ꯆꯥꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯄꯥ ꯑꯁꯤ ꯃꯤꯀꯤ ꯊꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯤꯀꯤ ꯊꯤ ꯑꯣꯏꯔꯤꯕꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯖꯦꯜ ꯑꯗꯨꯗ ꯕꯦꯔꯃꯤꯅ ꯁꯟꯀꯞꯄꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯊꯦꯡꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯁꯥꯈꯤ ꯍꯤ ꯀꯌꯥꯃꯔꯨꯝꯁꯨ ꯁꯥꯈꯤ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝꯁꯨ ꯁꯥꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯤ ꯁꯥꯕ ꯃꯇꯝꯗ ꯅꯣꯡꯒꯤ ꯏꯁꯤꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯍꯣꯕ ꯑꯃꯈꯛꯇꯪ ꯐꯥꯠꯂꯨꯕꯅꯤ ꯑꯗꯨꯒ ꯑꯍꯣꯕꯗꯨꯁꯨ ꯃꯦꯟꯗꯤ ꯃꯦꯟꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯤꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯍꯣꯕꯗꯨ ꯂꯧꯊꯣꯛꯎꯕꯗꯒꯤ ꯏꯁꯤꯡ ꯆꯪꯉꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨ ꯂꯨꯞꯈꯤꯕꯗꯒꯤ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯟꯀꯞꯄꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯛꯈꯤꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯃꯥ ꯃꯄꯥꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯤꯕꯅꯤꯅ ꯕꯔꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯏ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯁꯤꯅ ꯕꯨꯕꯥ ꯑꯃꯁꯨꯡ ꯄꯦꯄꯦ ꯍꯥꯏꯔꯤꯕ ꯃꯄꯥꯝꯆꯥ ꯑꯁꯤꯅ ꯉꯥꯛ ꯁꯦꯜꯂꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯟꯇ꯭ꯔꯤ ꯚꯣꯒꯦꯟꯗ꯭ꯔꯅ ꯕꯔꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯍꯥꯠꯇꯣꯛꯈꯣ ꯍꯥꯏꯗꯨꯅ ꯄꯦꯄꯦꯗ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯕꯣꯕꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯦꯄꯦꯁꯨ ꯖꯦꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯖꯦꯜ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯨ ꯑꯃꯁꯨꯡ ꯑꯩꯅ ꯃꯈꯣꯏꯕꯨ ꯑꯣꯠꯄ ꯅꯩꯕ ꯃꯇꯝꯗ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯇꯥꯁꯤꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯅꯈꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯥꯟꯇꯥꯔꯥꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯦꯄꯦꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯀꯅꯨ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯧꯋꯥ ꯁꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯖꯦꯜ ꯑꯗꯨꯗꯒꯤ ꯃꯉꯛ ꯂꯤꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯧꯔꯛꯄꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯖꯦꯜ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯣꯔꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯅ ꯁꯦꯟꯅꯕꯅꯤ ꯑꯗꯨꯒ ꯖꯦꯜ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯄꯦꯄꯦ ꯑꯁꯤꯅ ꯁꯦꯟꯅꯕꯅꯤ ꯃꯗꯨꯒꯤꯗꯤ ꯄꯦꯄꯦꯅ ꯕꯤꯔꯤ ꯊꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯊꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯤꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗ ꯌꯥꯎꯔꯤꯕ ꯃꯁꯥꯂꯥ ꯑꯗꯨ ꯃꯗꯨꯅꯗꯤ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯑꯩꯈꯣꯏ ꯃꯁꯥꯂꯥ ꯑꯃ ꯄꯤꯒꯦ ꯃꯁꯤ ꯊꯛꯎ ꯍꯥꯏꯗꯨꯅ ꯕꯔꯃꯤꯅ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯗꯨꯗ ꯐꯪꯕ ꯌꯥꯝꯅ ꯅꯤꯁꯥ ꯀꯟꯕ ꯃꯅꯥ ꯃꯁꯤꯡ ꯑꯃ ꯁꯦꯝꯂꯗꯨꯅ ꯕꯤꯔꯤꯗꯨꯗ ꯍꯥꯞꯄꯒ ꯊꯛꯍꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯔꯃꯤꯅ ꯖꯦꯜ ꯑꯗꯨ ꯐꯒꯥꯏꯗꯨꯅ ꯏꯟꯖꯤꯅꯤꯌꯥꯔ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯊꯅ ꯂꯩꯔꯤ ꯃꯤꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯕꯤꯖꯤꯅꯦꯁ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯝꯗꯧꯅ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗ ꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗꯒꯤ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯗꯨꯗ ꯆꯠꯅꯔꯤꯕꯁꯤ
barter system ni pol othok osin tawnabagi system asini paishaga thokjingai matangga walini adu taragadi akhoi kari tawba tarage haiduna hakpa matamda akhoi lau usi haiduna harakhi asum tawduna lau uba matamda changliba irrigation system sing adusu engineer aduna sankhi mama thakki matamda ni makoi sadan bu oireduna nongmagi afang basa angau phai punsi ma hingduna lerambani adubu hawjikti makoi maru marang thaduna mahi marong putholaduna putholiba product sing adu nithaugi lamadura puraduna mafam aduda business tawsi haiduna makoi khanakhi makoina putholiba mahi marong amasung khwadi hena maru oribasi maru marang sing asi atop lamgi mi singna yamna pamnaba oi maramadra makoi maru marang khajiktanga atop mi singi posai sing aduga onaba matamda makoida yamna hena kanaba phangi aduga hitang phamadura makoina business tawba matamda Rajkumari Kanakpati dagi ayaba loroga tawgadamni adubu makoina di business tawbada kanana engonda permission piduribano haiduna makoisu business tawba matamda permission lawduna adumak tawrami aduga pawasi Rajkumari Kanakpati na phangladuna maasu hitang phamadura lakhi hitang phamadura lakpa matamadura mahana bawabu kawi mafam masida kantara dagi mi laktuna business tawi haribasi asumbra ai officer la odu wai sanasi haiduna harpa matamda somla kanda bobali pakaladuna ai khongasi yade isanapa pepe tharake haduna masanapa pepe ga loina Burma su Rajkumari Kanakpati unabulakhi Rajkumari Katyani nadi Burmi na mafam aduda lalon itik tawbugi thabak adu tawbu matamda athingmadi thamdi adubu mahana pamlibasi sumnadagi lalon itik tawge habata ragasu makoina business tawriba saruk adugi haibidi saruk mari thokbugi saruk amadi makoida piyo tax oina pigadamni haiduna harakhi aduga madu pibadudi yai haiduna Burmi na su harakhi Ithang phamadu nithaugi maramaduna nithaugi lamaduda thabak tawba taragadi masana tax pibam thokpani mataw asumna hithang phamaduda lalol itik tawbagi yana chedu pukro haiduna Katyani na pirakpa matamaduda madugi ayabadudi lawdrabasu yai haiduna mafam adudagi Burmi chatkhi madugi matungda Burmi su Greek-dagi lakpa businessman amaga thenarami amasung mahana mahakki maru marang sing adu yolba matamda Greek-ki mi sing aduna kari pami haiduna hakpa matamda Lirung ten piyo haiduna harakhi mataw asumna lirung ten adu pirami madagidi bermena atopa lamdagi lakpa sagol kaya marum zahasa duda pundura lerambagi mawng ama uba phangkhi mataw asumna makoigi mamanaba sing aduna sagol amada thenglubadagidi sagol angawba amadi mahak khamprek khangladuna zahasa dudagi chongthokladuna makoigi hithang phamaduragi chenkhi asum chelappa matamaduda mi kaya marum thongairami amasung pochai kaya marum sagol aduna manghankhi maduda natana sagol aduna Rajkumari adugi manaktamna thawgilappa matamda Rajkumari yana pakhatkhi Tanzadu ikhang khawdana mafam aduda Burmi chongthoraktuna sagol adugi mathakta tongkhaladuna sagol adubu mala lakthakhi tholiba thawdogaduda Rajkumari Kanakpati Burmi da samat phaibida waikhi mataw asuna mahana makoigi maru marang tu piraduna mafam aduda bandi tawduna thamliba milai laithang kya marum su mahana mafam adudagi thadohankhi mahana mafam aduda business tawduna saukhalakpa amasung mahana mi kayagi awa ana mating pangbai mataw aduda somlakanda Rajkumari dasu mangonda nungsirakpa haibida waikhi mataw asumna makoini asi asom loinarakpadagi thangyanabagi training phawa tawminarami training tawba matam aduda somlakanda Rajkumari dudi Burmi da pura kathokpa haibida waile aduga mahana Burmi da haraklibase kantaragi jungle adu amudang yengningi haiduna harakhi tawbadabu Burmi nadi atopa misagama kantara da heklakpa matamda kantara da awaba takibagi mataw adu mahak ningsingkhi maramaduna mahana Rajkumari Kanakpati bo mafam adura puduna chaningkhide mataw asumna Burmi su makoi khungang aduda halakpa matamda makoina business tawduna makoina mafam adudagi pochai kyamarum purduna lakpai mawng adu urba matamda laikai adu leriba mi sing adu yamna harawnarami madugi mathakta hawjikti business tawgrabanina makoisu makhal makha kyagi pochai kyamarum su lalol itik tawbla sininadaba yadre madugi mathakta makoina hana tasinduna thamjankhiba mahi marong amasung maru marang sing adu asum loisalakpadagi makhata na makoisu maru marang sing ase kadaidagi loruduribano haiduna khanarami asum tawduna mayamna changnadaba kantara hariba jungle adugi manung thangba saruk aduna makoi chalage haiduna lemnakhi lambi aduna makoina sum lakpa matamda amukta paukthadriba sa kya marungge khonjal kyamrum tarami amasung makoina sum lakpa matamduna makoina kaijaw ama thengnarami kaijaw aduna makoida charage matagum yengduna leibagi mawng adu urba matamda makoi yamna kekhi tawbadabu Burmi na mahana talakpa matamda kai aduri ta aduna palhawdre aduga mahak
ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯀꯩ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯥꯏꯁꯤꯜꯂꯛꯀꯦ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯦꯞꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯝꯂꯗꯨꯅ ꯀꯩ ꯑꯗꯨꯗ ꯁꯔꯦꯟꯗꯔ ꯇꯧꯈꯤ ꯃꯗꯨꯒꯤꯗꯤ ꯀꯩ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀ ꯃꯃꯤꯠꯀ ꯃꯤꯆꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯈꯤꯕ ꯀꯩ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯀꯩ ꯑꯗꯨ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯤ ꯀꯩ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯕꯦꯔꯃꯦꯒꯤ ꯃꯃꯤꯠꯇꯁꯨ ꯎꯕ ꯐꯪꯉꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯕꯦꯂꯤ ꯍꯥꯏꯕꯗꯤ ꯕꯦꯔꯃꯦꯒꯤ ꯃꯃꯥꯅ ꯊꯦꯡꯅꯈꯤꯕ ꯂꯥꯏꯒꯤ ꯅꯨꯡ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯂꯥꯏꯒꯤ ꯅꯨꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯅꯨꯡ ꯑꯁꯤ ꯑꯆꯝꯕ ꯅꯨꯡ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯕꯦꯔꯃꯦꯅ ꯈꯪꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅꯗꯤ ꯀꯩ ꯑꯗꯨꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄ ꯄꯥꯝꯂꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯑꯃꯁꯨꯡ ꯀꯩ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯩ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯕ ꯄꯥꯝꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯀꯩ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯆꯪꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯔꯨ ꯃꯔꯥꯡ ꯀꯌꯥꯃꯔꯨꯝꯁꯨ ꯐꯪꯂꯝꯃꯤ ꯑꯗꯨꯒ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯦꯟꯅ ꯂꯩꯕ ꯃꯔꯨ ꯃꯔꯥꯡ ꯑꯣꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝ ꯑꯍꯧꯕ ꯃꯈꯜꯒꯤ ꯒ꯭ꯌꯥꯟ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯃꯅꯥ ꯄꯪꯁꯤꯟꯈꯤ ꯑꯃꯁꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯠꯂꯥꯏ ꯑꯃ ꯂꯪꯉꯛꯇꯨꯅ ꯕꯦꯔꯃꯦꯒꯤ ꯀꯥꯡꯕꯨꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯀꯣꯛꯇ ꯄꯥꯜꯂꯗꯨꯅ ꯁꯤꯈꯤ ꯕꯦꯔꯃꯦꯁꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯃꯈꯣꯏ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯌꯣꯡ ꯀꯌꯥꯃꯔꯨꯝꯅ ꯈꯣꯡꯉꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯈꯤ ꯑꯗꯨꯒ ꯌꯣꯡꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯃ ꯎꯗꯨꯅ ꯌꯥꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯈꯤ ꯃꯁꯤꯒꯤ ꯌꯣꯡ ꯑꯁꯤ ꯌꯣꯡꯁꯨ ꯃꯥꯟꯗꯦ ꯑꯗꯨꯒ ꯃꯪꯒꯨꯁꯁꯨ ꯍꯥꯏꯔꯞ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯑꯩꯅ ꯃꯪꯒꯨꯁ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯒꯦ ꯃꯪꯒꯨꯁ ꯑꯗꯨ ꯃꯍꯥꯛꯅ ꯊꯧꯔꯤ ꯑꯃ ꯂꯪꯂꯗꯨꯅ ꯆꯤꯡꯊꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯦꯛ ꯆꯤꯡꯊꯕ ꯃꯇꯝ ꯑꯗꯨꯗ ꯎ ꯀꯌꯥꯗꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯪꯒꯨꯁꯁꯤꯡ ꯑꯗꯨꯁꯨ ꯄꯨꯗꯨꯞ ꯂꯣꯏꯅ ꯅꯣꯡ ꯇꯥꯔꯛꯄꯒꯨꯝꯅ ꯇꯥꯔꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯁꯤ ꯂꯝꯃꯥꯡꯅꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯕꯔꯃꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯑꯅꯝꯕꯅꯗꯤ ꯂꯥꯟꯊꯦꯡꯅꯈꯤ ꯑꯗꯨꯕు ꯃꯐꯝ ꯑꯗꯨꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯛꯇꯨꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯇꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯪꯒꯨꯁꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯌꯣꯡ ꯃꯥꯟꯕ ꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯌꯥꯝꯅ ꯌꯣꯝꯁꯜꯂꯛꯑꯕꯅꯤꯅ ꯃꯈꯣꯏꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ ꯃꯪꯒꯨꯁ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯗ ꯁꯨꯝ ꯌꯣꯝꯁꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯔꯃꯦꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯈꯤꯕ ꯀꯩ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯀꯩ ꯑꯗꯨꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯠꯇꯣꯛꯂꯗꯨꯅ ꯃꯌꯥꯅ ꯆꯤꯛꯂꯗꯨꯅ ꯄꯨꯔꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯂꯥꯛꯂꯤꯕ ꯀꯩ ꯑꯁꯤ ꯑꯆꯝꯕ ꯀꯩ ꯅꯠꯇꯦ ꯃꯁꯤ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯀꯩ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯗꯤ ꯕꯥꯒꯗꯦꯕꯇ ꯍꯥꯏꯔꯤꯕꯗꯨꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯕꯦꯔꯃꯦꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃ ꯁꯤꯈꯤꯕꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯦꯔꯃꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯩꯕꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯆꯠꯅꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯈꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯁꯤꯔꯤꯕꯁꯤ ꯐꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯗꯨꯅ ꯊꯝꯃꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯖꯥꯇꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯕꯔꯃꯦꯅ ꯋꯥꯔꯤꯗꯨ ꯂꯤꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯃꯨꯕ ꯉꯥꯛꯇꯅ ꯇꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯁꯤ ꯖꯕꯥꯅ ꯋꯥꯔꯤ ꯂꯤꯊꯣꯔꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯕꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯕꯨ ꯑꯁꯤꯗ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯏꯁꯤꯡ ꯆꯥꯎꯕꯗ ꯂꯣꯏꯅ ꯇꯥꯎꯊꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯆꯪꯖꯐꯝ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯙꯔꯃ ꯆꯦꯟꯗꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯂꯥꯏ ꯇꯤꯟꯗꯁꯨ ꯊꯥꯖꯗꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯂꯥꯏꯒꯤ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯇꯧꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯃꯔꯣꯝꯗ ꯁꯤꯖꯤꯟꯅꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜꯕꯨ ꯍꯦꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯃ ꯍꯦꯛ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯈꯪꯕ ꯍꯧꯔꯒꯗꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯣꯔꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯐꯥꯖꯤꯜꯂꯗꯨꯅ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯑꯁꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯧ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯪꯅꯔꯛꯈꯤ ꯑꯃꯁꯨꯡ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ
loina laichatta nabadawna gyan tadana loina leinabagi matawdu urba matamda makoina kari tawribano haiduna asumsum thirappa matamda makoiti mafam adura leiriba ishor sing aduda jadu mantra tawduna lerammi maduda natana makoina mafam adura leiriba sa sing aduda jadu mantra tawduna sa sing adu siba horpai mong adu makoina ubu fangki aduga masigi wafam sing ase kantara da leiriba mi sing aduna khawpa matam aduda devi imana mahaki sadong oiriba kai adubu hawjiki phatraba tribal leader adubu hana bidang tharakhi mato usumna kai aduna leader adubu hadolaba matungda mafam adura leiriba makoigi phatraba tribe sing adu kiman khiduna makoi jungle du manung lomda chensing khibani aduga hojik phaw makoi mafam adura adumak lekhi madudagi mafam adura le aduna makoina phatraba sakti kyamarum jadu mantra amusung black magic kyamarum tamladuna makoi yanu sathiba mi emo oikre aduga mafam adura bermena chaladuna mafam adura yanru leriba mangu sing adu lothobadagidi makoigi black magic sing adu mathok cham khibani maram aduna berme amusung mahaki team kangu sing aduda hojiki phatraba tribal kangu sing aduna attack tor khibani Maligi mathang sindana koina wafang liba se kadamba wangske bangra hariba jaga sida kul sekra sumaha ke machana pi ase berme ga nuksinari habase khangbangam khe madugi mathakta kantara gi mi singa sina makhoi gi hithangpham madura business tawre habase mahana khangbangam khe mama thaki matamdadi paw sining tho mo oiba taragadi mahana khampham thokpani adubo machana pi na paw se mangwan pi khidabani maram madura ma ke mamanaba mantri oiba bogendra bu atopa lami khara amusung mamanaba singa aduga Bermebu halu na bidang tathake mala mafam adura latuna bubada otpanai ba hawpai tanjadra mafam aduda berme lakhe amasung berme na makoi bu oina tapta na phuraga nithau konung adura thake mantri duna nakoina khoigi hithangpham masibu loksan bu honari bisakani nakoina mafam masira sasan taw yabra haidun harpa matam aduda bubana harali basina makoina hanadi adugumna khalamdabni sumnatagi business oina khalamale nangna makoida idea piri bisakari ginu haidun harake asum tawduna hojik berme amasung mahaki mi sing aduna Hithangpham masi hawjik makhoi oiragani mafam masida kanamtana tax piro haduna lawthorkhe somna kandadi nithau konung adura yawpa matamda mantri sing aduri ikaibna heman kiduna mafam adura makhoina haribase makhoina tongduna chaliba sagong gari du onthabadagi makhoi solibani haduna harke tawbadabu Portugal dagi lapa Portuguese mamathaki matamda mantri duga yana khidaba na paduna wafam sing adu nithau adura loina tamlamduna ma loina khangkhe madagi lima padula lapa matamdura machana paduna haribase Aingon ning thau ko bamdi senare adubo sakti di senade haduna mapada mahana yan sorome madra mapada haribasina nangna soiba ngaktani nangla kantara da leiba mi sing aduga kari dobi khanaru ribano haduna mahal jereme makoi di santi de mafam maduda business tawbani aduga nangla yelu bana tra haduna harake mato usuna mahana mapada bo yamna thina usit thawoidana ngame mato udura kalakpati sumabung adubo mahapu gyan tana haiba matamda matana pina ngali bo wasing atu amta takhide masu mafam madurgi sawdana sakhe Numidangi matam madura somna kana mayam chakchana ba matamni chakchana ba matam madura yubaras adu laglami haibidi haujina ning thawera ba yubaras kul sekra laglami kul sekra mafam madura mapadura lal haidun hajarakki mapaduna di nangla lal hajari bidubo taseng hari pra haidun hangi madura mali haidun harakki somna kana kul sekra di sawbna loikre ma ke hithangpham madu makhoina lokre habagi matawdura sawbna loibani madugi matakta hithangpham da mahaki nanmi kyamrum hi tongladuna mafam maduda ngak senduna leriba dusu barmena makogi engineer duna mama thakta sakiba hinina loine luphan khibani ma mato sumna sawbugi chang asi asomsum hengalakhe maramaduna kantara haiba kungangadra ma plan taw chalage hadu lepki wafam malutar ba matana somna kanda mapaduna di yakile adubo masanu paduna mapaduna sariba posakatuda wanthana ba hira khapsanduna ma nong nini go wanthana ni hadu harakhe Numi kharani tumlingai matamadra mahana kantara hariba kungangadra chaladuna lantana bidamata sem sakre amasung makoi kantara hariba kungangadra lakhe kantara hariba jangaladru leriba kungangaduda makoina chakpa matamadda mi singadu tumna bai mongaduda tumba hawdo haiduna don thili haibidi tumduna leiba mi bu harpasidi ningthau amagi janakalong nate haiduna mahana mafamadru leriba mi singadu loina hawdo hanke mafamadru leriba mi singadu loina hawgalapa matamadda mahana mafam adura leriba mahake lanmi sing aduda maigi ten kapsalo hadana ten kapsan ba matamda yum kamru mai chake amasung mafam adura leriba angang ahal amata khaidana loina hatolak pa horke barme amasung mahake mi sing aduri kungang adura leramde amasung mahana asum hatolak pi moong adura somla kanda barme su mayumda halakpa tanjado tholame mafam adura barme gi mamana isoda khuramjabagi moong adu uruba matamda somla kanda ningthau aduna di karisu usipida ba haibdo waiki amasung
ꯇꯧꯖꯔꯤꯁꯤ ꯃꯍꯥꯛꯇꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯔꯃꯦꯁꯨ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯉꯛ ꯂꯦꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤ ꯕꯔꯃꯦꯁꯨ ꯁꯥꯎꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯂꯩꯈꯤꯕ ꯒꯨꯍꯥ ꯑꯗꯨ ꯂꯥꯜꯂꯗꯨꯅ ꯆꯣꯡꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯒꯨꯂꯤꯒꯥꯗꯦꯕ ꯑꯗꯨ ꯕꯔꯃꯦꯗ ꯆꯪꯉꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯉꯛꯄ ꯐꯪꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯗꯣꯟ ꯊꯤꯜꯂꯗꯨꯅ ꯄꯨꯖꯥ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯂꯥꯏ ꯑꯗꯨ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯦꯗꯤꯕꯨ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛ ꯑꯗꯨ ꯊꯝꯂꯒ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯤꯟ ꯑꯁꯤ ꯌꯥꯝꯅ ꯇꯨ ꯆꯨꯅꯤꯡꯉꯥꯏ ꯑꯣꯏ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯂꯥꯏ ꯑꯁꯤ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯒꯨꯍꯥ ꯑꯁꯤ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ ꯃꯌꯥꯝꯅ ꯃꯇꯥꯡ ꯑꯁꯤ ꯈꯪꯕꯤꯒꯗꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯅ ꯃꯤ ꯑꯃꯅ ꯇꯧꯕ ꯉꯝꯂꯔꯣꯏꯗꯕ ꯃꯑꯣꯡꯗ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯦꯛꯇꯨꯅ ꯌꯩꯗꯨꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯍꯥꯠꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯣꯏꯅ ꯌꯦꯡꯕꯤꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯤꯠ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯕꯒꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯪ ꯂꯪꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯀꯨꯂꯁꯦꯈꯔꯕꯨ ꯃꯍꯥꯛꯅ ꯃꯌꯥꯅ ꯆꯤꯛꯊꯠꯇꯨꯅ ꯃꯈꯨꯠꯅ ꯁꯦꯠꯂꯗꯨꯅ ꯍꯥꯠꯇꯣꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯒꯨꯂꯤꯒꯥꯗꯦꯕꯨ ꯏꯪꯊꯅꯕꯒꯤꯗꯃꯛꯇ ꯑꯆꯥ ꯑꯊꯛ ꯀꯌꯥꯃꯔꯨꯝ ꯃꯉꯣꯟꯗ ꯀꯠꯆꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯂꯁꯦꯈꯔꯕꯨ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯑꯁꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯅꯥꯝꯇꯅ ꯈꯪꯗꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯦꯀꯥꯔꯥ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯒꯨꯂꯤꯒꯥꯕꯨ ꯕꯔꯃꯦꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯈꯤ ꯃꯦꯀꯥꯔꯥ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯦꯀꯥꯔꯥ ꯂꯩ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯎꯕ ꯐꯪꯗꯦ ꯃꯍꯥꯛ ꯑꯁꯤ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕꯒꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯂꯥꯏ ꯇꯣꯡꯕ ꯍꯟꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨ ꯄꯨꯝꯇꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯍꯥꯛ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯍꯥꯛ ꯁꯣꯛ ꯑꯃꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯐꯪꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕꯗ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛ ꯍꯥꯞꯈꯤꯕ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯜꯁꯦꯈꯔꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤ ꯃꯊꯧ ꯄꯥꯡꯊꯣꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯄꯨꯖꯥ ꯇꯧꯕ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯁꯪ ꯑꯗꯨ ꯊꯝꯅꯕ ꯁꯤꯕꯂꯤꯡ ꯑꯗꯨ ꯀꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯁꯤꯕꯂꯤꯡ ꯑꯁꯤꯗꯤ ꯂꯥꯏꯁꯪꯗ ꯊꯝꯂꯗꯨꯅ ꯄꯨꯖꯥ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯗꯃꯛꯇꯅ ꯃꯁꯤ ꯊꯣꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯥꯗꯦꯕꯅ ꯃꯇꯧ ꯀꯔꯝꯅ ꯍꯔꯥꯎꯗꯣꯔꯤꯕꯅꯣ ꯖꯪꯒꯜꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯣꯠꯄ ꯅꯩꯕ ꯑꯃꯁꯨꯡ ꯍꯥꯠꯄ ꯊꯣꯛꯂꯕꯅꯤꯅ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯑꯃ ꯆꯪꯏ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯂꯥꯏ ꯑꯗꯨ ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯉꯥꯛꯄꯤꯕ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯊꯛꯇ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯍꯥꯗꯦꯕꯒꯤ ꯒꯟ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯃꯍꯥꯗꯦꯕꯒꯤ ꯃꯅꯥꯏ ꯉꯥꯛꯇꯅꯤ ꯃꯍꯥꯗꯦꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯥꯎꯔꯕ ꯇꯥꯔꯒꯗꯤ ꯃꯍꯥꯗꯦꯕ ꯃꯇꯧ ꯀꯔꯝꯅ ꯍꯔꯥꯎꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯥꯟꯇꯥꯔꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯦꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯛꯄꯇꯤ ꯀꯥꯟꯇꯥꯔꯥꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯑꯃꯁꯨꯡ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯛꯄꯇꯤꯅ ꯃꯈꯣꯏꯒꯤ ꯖꯪꯒꯜ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯕꯔꯃꯦ ꯂꯩ ꯕꯔꯃꯦꯅ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯤꯕ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯇꯦꯟꯅ ꯀꯥꯞꯂꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈꯣꯡꯊꯥꯡ ꯑꯃꯒ ꯍꯦꯛ ꯊꯥꯡꯂꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯀꯥꯎꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯦꯟ ꯑꯃ ꯀꯥꯞꯄꯛꯈꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯛꯄꯇꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯕꯔꯃꯦꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯕꯨ ꯅꯨꯡꯁꯤꯔꯝꯕ ꯇꯥꯔꯒꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯍꯥꯛꯅ ꯍꯥꯠꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯕꯅꯤ ꯃꯗꯨꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯄꯥꯞꯁꯤꯡ ꯑꯗꯨꯕꯨ ꯀꯣꯛꯄꯤꯅꯕ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯂꯩꯕ ꯐꯪꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯔꯃꯦꯗ ꯍꯥꯏꯔꯛꯈꯤ ꯕꯔꯃꯦꯅꯗꯤ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯂꯥꯏꯗꯅ ꯏꯁꯣꯔꯅ ꯐꯥꯎ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯁꯣꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯔꯃꯦ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯀꯅꯛꯄꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯏꯁꯣꯔ ꯑꯣꯏꯅ ꯍꯪꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯍꯥꯟꯕꯗꯗꯤ ꯕꯔꯃꯦꯁꯨ ꯌꯥꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯕꯔꯃꯦꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯂꯥꯏ ꯑꯗꯨꯕꯨ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯟꯖꯨꯂꯤ ꯗꯦꯕ ꯀꯧꯕ ꯍꯧꯈꯤ ꯄꯟꯖꯨꯂꯤꯅ ꯂꯥꯏꯐꯥꯎ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯍꯥꯗꯦꯕꯅꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯄꯥꯝꯕꯅꯤ ꯑꯩꯈꯣꯏꯅ ꯁꯥꯎꯗꯨꯅ ꯃꯍꯥꯗꯦꯕ ꯑꯁꯤ ꯂꯥꯏꯁꯪꯗꯨꯗ ꯆꯪꯉꯨ ꯌꯥꯗꯕ ꯑꯃꯁꯨꯡ ꯄꯨꯖꯥ ꯇꯧꯗ ꯇꯥꯔꯒꯗꯤ ꯃꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯁꯥꯏꯠ ꯑꯅꯤꯃꯛ ꯂꯣꯏꯅ ꯌꯥꯅꯒꯗꯕꯅꯤ ꯑꯗꯨꯒ ꯁꯥꯏꯠ ꯑꯅꯤꯃꯛꯁꯨ ꯑꯃꯥꯡ ꯑꯇꯥ ꯉꯥꯛꯇ ꯊꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯁꯣꯔꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯕꯔꯃꯦꯁꯤ
ꯀꯅꯛꯄꯇꯤ ꯕꯨꯗꯤ ꯉꯥꯛꯄꯤꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯏꯁꯣꯔꯅ ꯍꯥꯏꯔꯛꯄꯅꯤꯅ ꯏꯁꯣꯔꯒꯤ ꯃꯨꯔꯇꯤ ꯀꯌꯥꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯍꯥꯗꯦꯕꯒꯤ ꯒꯟ ꯍꯥꯏꯕꯗꯤ ꯃꯍꯥꯗꯦꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯣꯛꯊꯛꯇ ꯍꯥꯞꯂꯗꯨꯅ ꯕꯔꯃꯦꯅ ꯂꯥꯏꯁꯪ ꯑꯗꯨ ꯇꯝꯅ ꯄꯣꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯗꯦꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯖꯥ ꯇꯧꯅꯕꯒꯤ ꯖꯒꯥ ꯑꯃ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯅ ꯃꯍꯥꯗꯦꯕꯒꯤ ꯁꯤꯕꯂꯤꯡ ꯑꯗꯨꯁꯨ ꯄꯨꯖꯥ ꯇꯧꯕ ꯍꯧꯈꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯗꯦꯕꯒꯤ ꯄꯨꯖꯥ ꯇꯧꯅꯔꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯟꯇꯥꯔꯥꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯗꯦꯕꯕꯨꯁꯨ ꯄꯨꯖꯥ ꯇꯧꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯍꯥꯗꯦꯕꯒꯤ ꯃꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯄꯨꯖꯥ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ ꯑꯃꯁꯨꯡ ꯖꯒꯣꯏ ꯏꯁꯩꯅ ꯄꯨꯡꯅꯤꯟ ꯅꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯀꯧꯈꯤ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯤ ꯀꯌꯥꯃꯔꯨꯝꯗꯒꯤ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯁꯅꯥꯅ ꯁꯥꯕ ꯁꯤꯕꯂꯤꯡ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯤꯕꯂꯤꯡ ꯑꯗꯨ ꯕꯔꯃꯦꯗꯁꯨ ꯄꯤꯔꯛꯈꯤ ꯆꯟꯅꯥꯁꯨ ꯀꯥꯟꯇꯥꯔꯥꯗ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯝ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯗꯨꯒ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯂꯩꯔꯤ ꯃꯗꯨꯒꯤꯗꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯇꯧꯐꯝ ꯑꯃꯁꯨꯡ ꯄꯣꯠ ꯑꯗꯨꯕꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯕꯦꯔꯃꯦꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯥꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯄꯤꯔꯝꯕ ꯌꯥꯕꯅꯤ ꯂꯥꯟꯒꯤ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯔꯝꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯆꯥꯅꯨꯄꯥꯗꯣ ꯉꯁꯤ ꯁꯤꯡꯍꯥꯁꯟ ꯑꯗꯨꯗ ꯐꯝꯃꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤ ꯕꯦꯔꯃꯦꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯅꯥꯏ ꯂꯥꯏꯊꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕు ꯂꯣꯏꯅ ꯐ꯭रीडम ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯂꯣꯏꯅ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯤꯡꯊꯧꯗꯨꯁꯨ ꯑꯌꯥꯕ ꯄꯤꯈꯤ ꯑꯃꯁꯨꯡ ꯍꯤꯊꯥꯡꯐꯝ ꯑꯗꯨꯁꯨ ꯕꯔꯃꯦꯅ ꯃꯈꯣꯏꯗ ꯄꯤꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯊꯥꯡꯐꯝ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯐ꯭री ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯁꯨ ꯅꯤꯡꯊꯧꯅ ꯌꯥꯈꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯔꯥꯎꯔꯦ ꯑꯃꯁꯨꯡ ꯅꯤꯡꯊꯧꯁꯨ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯁꯥꯟꯇꯤꯗ ꯂꯩꯔꯦ ꯕꯦꯔꯃꯦꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯥꯟꯇꯤꯗ ꯂꯩꯔꯦ ꯕꯦꯔꯃꯦꯁꯨ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯊꯋꯥꯏꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥꯗ ꯅꯠꯇꯅ ꯃꯦꯀꯥꯔꯥꯒꯤ ꯊꯋꯥꯏꯗꯨꯁꯨ ꯎꯕ ꯐꯪꯂꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯝꯑꯣꯛ ꯃꯆꯥ ꯑꯃ ꯎꯔꯝꯃꯤ ꯂꯝꯑꯣꯛ ꯃꯆꯥ ꯑꯗꯨꯅ ꯆꯦꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯔꯥꯏꯖ ꯁꯚꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯀꯥꯔꯥꯒꯤ ꯊꯋꯥꯏꯗꯨ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯃꯥꯏꯀꯥꯔꯥ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯄꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯊꯣꯛ ꯊꯥꯛ ꯇꯧꯔꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯒꯤ ꯁꯛꯇꯤ ꯑꯁꯤ ꯐꯠꯇꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯄꯥꯝꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯆꯨꯝꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯥꯡꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯪ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯗꯤ ꯃꯥꯏꯀꯥꯔꯥ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯗꯦꯕꯒꯤ ꯃꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯥꯏꯀꯥꯔꯥꯕꯨ ꯑꯇꯣꯞꯄ ꯐꯠꯇꯕ ꯖꯥꯇꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯑꯃꯁꯨꯡ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯃꯍꯥꯛꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯅꯥꯕ ꯀꯌꯥꯃꯔꯨꯝ ꯅꯥꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯑꯉꯥꯡ ꯀꯌꯥꯃꯔꯨꯝꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯂꯣꯏꯅ ꯃꯥꯡꯂꯦ ꯁꯥ ꯉꯥꯁꯤꯡ ꯂꯣꯏꯅ ꯁꯤꯕ ꯍꯧꯔꯛꯂꯦ ꯃꯗꯨꯒꯤꯗꯤ ꯕꯦꯔꯃꯦꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯗꯨꯗꯤ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯀꯅꯛꯄꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯀꯨꯂꯁꯦꯈꯔꯅꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯂꯣꯏ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯄꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯩꯝꯇ ꯂꯦꯡꯉꯝ ꯁꯪꯉꯝꯗꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯥꯏꯔꯕ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯁꯪꯒꯣꯝ ꯄꯤꯊꯛꯈꯤꯕꯅꯤ ꯑꯗꯨꯒ ꯁꯪꯒꯣꯝ ꯄꯤꯊꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯏꯒ ꯂꯣꯏꯅꯅ ꯐꯠꯇꯕ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒꯤ ꯁꯪꯒꯣꯝ ꯌꯥꯎꯔꯕꯅꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯀꯌꯥꯃꯔꯨꯝ ꯄꯤꯈꯤꯕꯅꯤ ꯐꯠꯇꯕ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯄꯥꯎꯂꯤꯕ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯁꯛꯇꯤꯁꯤꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯤꯅꯤ ꯑꯃꯁꯨꯡ ꯀꯥꯟꯇꯥꯔꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯗꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯀꯅꯛꯄꯇꯤꯅ ꯕꯦꯔꯃꯦꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯨꯡꯁꯤꯈꯤꯕꯗꯨꯅꯤ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯦꯔꯃꯦꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟ ꯈꯨꯌꯥ ꯑꯃꯁꯨꯡ ꯃꯁꯝ ꯂꯧꯈꯤ ꯖꯥꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯂꯧꯈꯤꯕꯁꯤꯁꯨ ꯃꯍꯥꯛꯅ ꯀꯦꯕꯤꯕ ꯁꯥꯗꯨꯅ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯤꯕꯁꯤꯗꯤ ꯀꯅꯛꯄꯇꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯀꯅꯛꯄꯇꯤ ꯑꯁꯤ ꯍꯧꯖꯤꯛ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯀꯌꯥꯃꯔꯨꯝꯅ ꯃꯍꯥꯛꯄꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯐꯍꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯀꯌꯥꯃꯔꯨꯝꯁꯨ ꯀꯅꯛꯄꯇꯤꯗ ꯇꯝꯕꯤꯈ꯭ꯔꯕꯅꯤ ꯔꯥꯖꯁꯦꯈꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯀꯥꯟꯇꯥꯔꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯈꯤꯕꯅꯤ
ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯏꯁꯣꯔꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯐꯥꯖꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔ ꯑꯁꯤꯗꯤ ꯅꯝꯗꯅ ꯂꯧꯕꯗꯤ ꯌꯥꯗꯦ ꯃꯁꯥꯃꯛꯅ ꯄꯤꯊꯣꯔꯛꯄ ꯅꯠꯇꯅ ꯑꯗꯨꯒ ꯂꯥꯏꯁꯤꯡ ꯑꯁꯤ ꯄꯟꯖꯣꯂꯤ ꯗꯦꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯛꯄꯇꯤ ꯑꯗꯨꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯌꯥꯕ ꯄꯤꯔꯗꯨꯅ ꯂꯥꯏ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯂꯝ ꯑꯗꯨꯗ ꯄꯨꯍꯜꯂꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯃꯪꯒꯨꯁ ꯑꯃꯁꯨꯡ ꯌꯣꯡꯁꯤꯡꯅ ꯇꯥꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯏꯁꯣꯔꯅꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯝꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯕꯦꯔꯃꯦꯁꯨ ꯁꯥꯎꯕ ꯂꯣꯏꯔꯦ ꯑꯃꯁꯨꯡ ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯍꯦꯛꯇ ꯂꯥꯟꯗꯔꯤ ꯊꯣꯛꯂꯛꯇꯦ ꯃꯍꯥꯛꯁꯨ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯀꯌꯥꯃꯔꯨꯝ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯛꯄꯇꯤ ꯑꯗꯨ ꯁꯤꯡꯍꯥꯁꯟꯗ ꯐꯝꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯛꯇꯤꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯗ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯂꯥꯟ ꯑꯁꯤ ꯂꯦꯞꯂꯗꯨꯅ ꯅꯪꯅ ꯂꯟ ꯊꯨꯝ ꯑꯃꯁꯨꯡ ꯏꯖꯠ ꯁꯟꯃꯥꯟꯁꯤꯡ ꯑꯁꯤ ꯄꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯄꯥꯗꯨꯅꯗꯤ ꯌꯥꯈꯤꯗꯦ ꯃꯔꯝꯗꯤ ꯃꯄꯥꯗꯨꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯂꯥꯏꯒꯤ ꯁꯛꯇꯤ ꯑꯗꯨꯅꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥ ꯑꯗꯨ ꯁꯨꯔꯨꯡ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯔꯝꯃꯤ ꯇꯧꯔꯤꯕ ꯄꯨꯖꯥ ꯑꯁꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯄꯨꯖꯥꯅꯤ ꯑꯐꯕ ꯄꯨꯖꯥꯗꯤ ꯅꯠꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯦꯔꯃꯦꯒꯤ ꯈꯨꯖꯤꯟ ꯑꯃꯁꯨꯡ ꯃꯁꯝ ꯑꯗꯨ ꯄꯨꯖꯥ ꯇꯧꯕꯗꯨꯗ ꯁꯤꯖꯤꯟꯅꯈꯤ ꯄꯨꯖꯥ ꯇꯧꯕꯗꯨꯗ ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯁꯝ ꯑꯗꯨ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯦꯔꯃꯦꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯥꯡ ꯊꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯧꯍꯟꯈꯤꯕ ꯑꯗꯨꯅꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯛꯄꯇꯤꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯀꯨꯜꯁ ꯈꯔꯕꯨꯁꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯁꯤꯗꯤ ꯑꯄꯪꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯥꯟ ꯍꯧꯔꯦ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯔꯃꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯇꯦꯟ ꯀꯥꯞꯊꯣꯔꯛꯈꯤ ꯇꯦꯟ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁꯤꯜ ꯑꯗꯨꯅ ꯉꯥꯛꯊꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯁꯤꯈꯤ ꯇꯦꯟ ꯀꯥꯞꯄꯛꯄꯗ ꯅꯠꯇꯅ ꯇꯥ ꯐꯥꯎꯕ ꯂꯣꯏ ꯀꯥꯞꯊꯣꯔꯛꯈꯤ ꯇꯥ ꯀꯥꯞꯄꯛꯄꯗ ꯍꯦꯟꯗꯣꯔꯛꯇꯨꯅ ꯅꯨꯡꯖꯥꯎ ꯀꯌꯥꯃꯔꯨꯝ ꯃꯩ ꯊꯥꯗꯨꯅ ꯂꯪꯉꯛꯈꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨ ꯂꯩꯔꯕꯅꯤꯅ ꯃꯍꯥꯛꯅ ꯏꯟꯖꯤꯅꯤꯌꯔ ꯇꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯎ ꯑꯆꯧ ꯑꯆꯧꯕ ꯀꯌꯥꯃꯔꯨꯝ ꯃꯩ ꯊꯥꯗꯨꯅ ꯂꯪꯉꯛꯈꯤ ꯎ ꯑꯆꯧ ꯑꯆꯧꯕꯗꯨꯕꯨ ꯂꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯋꯥꯜ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯔꯃꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯉꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯉꯛꯄ ꯃꯈꯜꯒꯤ ꯂꯥꯟ ꯑꯃ ꯊꯦꯡꯅꯔꯦ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯅꯛꯄꯇꯤꯅ ꯄꯨꯖꯥ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯃꯄꯨ ꯑꯗꯨꯒꯤ ꯁꯛꯇꯤ ꯑꯗꯨ ꯆꯪꯍꯟꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯀꯅꯛꯄꯇꯤꯅ ꯃꯄꯨ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯄꯨ ꯑꯩ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯀꯥꯟꯇꯥꯔꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯛꯄꯇꯤꯒꯤ ꯃꯄꯥꯒꯤ ꯃꯁꯥꯗ ꯃꯄꯨ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨ ꯆꯪꯂꯕꯅꯤꯅ ꯃꯍꯥꯛ ꯑꯉꯛꯄ ꯃꯈꯜꯒꯤ ꯁꯛꯇꯤ ꯑꯃ ꯐꯪꯂꯦ ꯃꯍꯥꯛꯁꯨ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯂꯥꯟ ꯑꯁꯤ ꯁꯣꯛꯅꯗꯨꯅ ꯂꯩꯔꯦ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯖꯥ ꯑꯁꯤ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯑꯁꯤ ꯑꯉꯛꯄ ꯃꯈꯜꯗ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯥꯏꯅꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯔꯊ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯕꯦꯔꯃꯦꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤ ꯑꯃꯒꯨꯝꯅ ꯀꯅꯛꯄꯇꯤꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯃꯄꯥꯗꯨꯅꯁꯨ ꯃꯍꯥꯛꯄꯨꯁꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯕꯦꯔꯃꯦꯅ ꯊꯧꯔꯛꯂꯤꯕ ꯔꯊ ꯑꯗꯨꯒꯤ ꯁꯒꯣꯜꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨ ꯍꯥꯏꯕꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯑꯗꯨꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯔꯃꯦꯕꯨꯁꯨ ꯃꯈꯣꯏꯅ ꯇꯞ ꯇꯥꯅ ꯐꯨꯕꯤꯈꯤ ꯑꯃꯁꯨꯡ ꯂꯪꯊꯣꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯂꯥꯟ ꯁꯣꯛꯅꯔꯛꯇꯨꯅ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝꯕꯨ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯍꯧꯖꯤꯛ ꯀꯅꯛꯄꯇꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯦ ꯃꯍꯥꯛ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯍꯧꯔꯛꯂꯦ ꯇꯟꯖꯥ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯔꯃꯦꯁꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯀꯥꯔꯥꯒꯤ ꯊꯋꯥꯏ ꯂꯥꯛꯇꯨꯅ ꯕꯦꯔꯃꯦꯒꯤ ꯊꯋꯥꯏ ꯀꯟꯈꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯩꯁꯨ ꯑꯗꯨꯅ ꯏꯜꯂꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯥꯏꯀꯥꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯏꯁꯣꯔꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯕꯟꯗꯤꯁꯤꯗꯒꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯒꯪꯒꯥ ꯏꯃꯥꯅ ꯅꯪꯒꯤ ꯂꯝꯕꯤ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯦꯔꯃꯦꯁꯨ ꯒꯨꯍꯥꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯒꯨꯍꯥꯗꯨꯗ ꯆꯣꯡꯊꯔꯛꯈꯤ ꯒꯨꯍꯥꯗꯨꯗ ꯆꯣꯡꯊꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯆꯦꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯈꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯔꯣꯟꯕ ꯊꯣꯡ ꯑꯃ ꯂꯩꯔꯝꯃꯤ ꯑꯔꯣꯟꯕ ꯊꯣꯡ ꯑꯗꯨ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯗꯦꯕꯒꯤ ꯁꯤꯕꯂꯤꯡ ꯑꯃꯒ ꯇ꯭ꯔꯤꯁꯨꯜ ꯑꯃꯒ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯥꯏꯀꯥꯔꯥꯒꯤ ꯁꯛꯇꯤ ꯑꯗꯨ ꯍꯟꯊꯔꯛꯇꯨꯅ ꯃꯥꯏꯀꯥꯔꯥꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯆꯩꯁꯨ ꯑꯗꯨ ꯑꯁꯨꯝ ꯇꯨꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯛꯄꯇꯤꯅ ꯃꯥꯏꯀꯥꯔꯥꯕꯨ ꯊꯥꯡ ꯊꯤꯜꯂꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯍꯥꯗꯦꯕꯗ ꯇꯤꯟꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯍꯥꯗꯦꯕꯒꯤ ꯁꯤꯕꯂꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯏꯀꯥꯔꯥ ꯍꯥꯏꯕꯁꯤ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯏꯆꯦꯜ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯎꯔꯝꯃꯤ ꯃꯍꯥꯗꯦꯕꯒꯤ ꯁꯤꯕꯂꯤꯡ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯑꯃꯁꯨ ꯂꯩꯔꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁꯁꯨ ꯃꯍꯥꯗꯦꯕꯒꯤ ꯁꯤꯕꯂꯤꯡꯕꯨ ꯁꯦꯟꯅꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯌꯥꯎꯔꯤ
Burmese mafam adu lakpui mawngda urba matamda Brahma Rakshasa adu sawaduna Burmese attack tawba horki asum Burmese bu mahana thina phurami adubu Burmese mangwande nathong tuna sienki Brahma Rakshasna Burmese bu langthorpa matamada mahak paithoraktuna Mahadevagi Trishula adu yanru lerami amasung Mahadevi Trishula adu phuktatuna mahana painu lerami matugi matakta Linnamana Burmese bu yetuna lerami mawngda urba matamda mahagase achamba minati Mahadevagi manai haibase Brahma Rakshasna khangba ngamki amasung Brahma Rakshasna Burmese bu khuramki hojik Guliga Devasu Burmese masala sangkhre aduga hojik Guliga Devasu lanthengnabi damata sem sakhre tasena taragadi Tulu Sanskriti da Guliga Devasi goal of war ni aduga masigi mathakta Burmese angang ulgi matamda mahagase guha adugi manungda phangkibani aduga guha aduna mapu ngak senkibajana Bagdevata haibidi kaigi sworduna ngak senkibani angang asibu kanana thamambano haibase kanamtana hojik phawa khangdri aduga Guliga Devasi mi amna jangbasi hekta mi duna khangma ngambanate sumnatagi Burmese ngambagi wani aduga Burmese laigi shakti su yauri aduga Tulu Sanskriti da Guliga Devasi sagol angawba mathawi haibase akoina movie gi hithang phamaduda mahana sagol angawba du control tawkhibadura akoina khamngamli mato usuna Burmese lanthengnaba du yawba lagle aduga maphamadura Guliga Devsu lamuk oladuna mai chaladuna maphamadura paishalakhe maphamadura Guliga Dev amasung Panjuli Devsu punna Burmese yauri madugi matakta Bagdevsu mahake mateng pangnabai damakta lakre maphamadura phataba tribal kango gi leader du lagle aduga mahake lanmi camera su podura laklame madudagi Guliga Devna phataba tribal leader du bhatokle amasung Bagdevata aduda puduna chakro haidun harakhe madigi Guliga Devsu Rajkumari amasung nithawadu hatoknabai damakta chakapha matamuda Kanakpati na haraklibase nang aibu sokpa yaroi ai asi nupini nupi khudimakta devi loina yauribani nang karma makhalgi laino haiduna mahana Guliga Devda harakhe madagi Burmese hakchangda yauriba Guliga Devna haraklibase nang nupi moirgasu yamna ikainingai oiba nupi amani nupi samajda amotpa kali teshanba nupi amani phare adu taragadi Devi Chamunda aigi se oiribado ai hakchangda changjera chanu aduga nanga aiga langthengnagani haiduna harakhe mato usumna Chamunda Devi Burmese hakchangda changakre aduga ikhang khawdana second amatata Kanakpati mukhwang theladuna mangak theduna hatokre madigi nithawdana baba changchalakuna Trishula du paige tawu matamaduda maphamadura Devi Chamundana mahaki ta adu siznaraduna nithawdubusu lengduna hatkre hojikti nithawgu sasona du loire aduga nithawgu sasona du loire ba matungda kantara hariba jangal aduda bhuta kalagi function ama pangthokre function aduda maphamadura amukta thoktriba mongda Panjuli Dev amasung Guliga Dev punna jagoi saminaduna lerami masi Tulu Sanskriti de yauramba poramani madigi Panjulina Burmese bu habidi Guliga Dev bu guhadu la jongthanabai damata haikhe madugi matungda Burmese harauna surungadu la jongthakhe masina talibasi mahana mamathakta lakhiba jagaduda mahak amuhana chakre habasi ekhoina khammangamle mato usuna mahak hawji Mahadevra tinkre masigi matungda makhata ba generation kya da so asumna sum thoktuna lakhiba ngaktani haibidi mamathaki matamda Siva amasung mahaki mapada thokibaduni madigi sinase present lakpa matamaduda mahak wari singase mahaki ahalama jangadru itadru leramli madigi Sivana ahaladu hanglibase matamaduda mafam masida surung amaga loina guha ama leramba taragadi hawjina mafam ase phundru leribasina kalai chakraba haiduna hangakhe madura ahaladuna haraklibasina masigi atopa wari amaga leri haiduna harakhe masina talibase hawji kantaragi chapter 2 lakani haibase ekhoina khangmangamli mato usumna anisuba wari sida chapter 2 page tawgani madagi movie si matang stel loikre masigi mamathaki wari sengba haiba taragadi Panjuli haribase lamok amagumna pokhe amasung mahagase Kailasta Mata Parvati na yokhiba lai amani mahana chawrpa matamaduda mafam aduda Kailasa du leriba posei singasi mangan tahanbagi mawng adu urakpa matamda Mahadevana sawraduna mahapu haikatawu matamda Mata Parvati na mahapu khamnaduna Panjuli na tawribasidi mahake maralnate masidi mahake nature ni harakpadagi Mahadeva ingthakhe madagi Mahadevna mangona thabaga masinare Prithvibida chalo aduga nangbu aina thabaga masinari mafam aduda miyoiba amasung nature bu nangna ngak sengadabani haibidi pambi singbi amasung sanga singase ngak sengadabani haiduna mangonda daita masinakhe hawjiti mahana Prithvibida lakpa matamaduna Mahadevna mangona thabaga masinaraklabnina maasi hawjiti chamba sa oidre lai ama oikre makhal kyagi shakti kyamru mangonda lakre aduga Turugi Sanskriti da mahagase mafam aduda leiriba mi kyamrumna mahakpo Vishnugi vara avatar ne haiduna so launari haibidi Prithvi mata se Hiranaksna phadunduna thamkiba matamda Vishnuna vara avatar loga kankibagi matang aduni aduga Tulu Sanskriti da mafam aduda Panjuli Devasina mafam aduda leiriba mi sing amasung
ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯃꯁꯨꯡ ꯁꯥ ꯉꯥꯁꯤꯡ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯂꯧꯕꯨꯛꯇ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯥꯡꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯇꯤꯟ ꯀꯥꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯟꯖꯨꯂꯤ ꯗꯦꯕ ꯈꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯨꯖꯥ ꯇꯧꯅꯈꯤ ꯑꯗꯨꯒ ꯂꯥꯏ ꯑꯃꯅ ꯃꯤꯗ ꯀꯃꯥꯏꯅ ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯩꯅꯗꯣꯔꯤꯕꯁꯤꯅ ꯃꯤ ꯑꯁꯤ ꯅꯤꯛꯄ ꯌꯥꯕ ꯅꯤꯛꯂꯛꯀꯅꯤ ꯍꯨꯃꯥꯡ ꯇꯥꯔꯛꯀꯅꯤ ꯃꯁꯛ ꯃꯑꯣꯡ ꯑꯣꯜꯂꯛꯀꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯑꯩꯅ ꯉꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯇꯣꯔꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯄꯟꯖꯨꯂꯤ ꯗꯦꯕꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯉꯥꯛ ꯁꯦꯟꯕꯗ ꯅꯠꯇꯅ ꯄꯟꯖꯨꯂꯤ ꯗꯦꯕꯅ ꯇꯧꯔꯤꯕꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯣꯏꯗꯕ ꯉꯥꯡꯂꯕ ꯅꯠꯇꯕ ꯊꯕꯛ ꯇꯧꯔꯕ ꯄꯣꯠ ꯍꯨꯔꯥꯜꯂꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯊꯕꯛ ꯍꯦꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯍꯦꯛꯇ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯊꯣꯔꯛꯀꯅꯤ ꯑꯗꯣ ꯃꯁꯤ ꯍꯧꯖꯤꯛꯁꯨ ꯆꯠꯅꯔꯤ ꯑꯃꯁꯨꯡ ꯄꯟꯖꯨꯂꯤꯁꯨ ꯍꯧꯖꯤꯛ ꯇꯨꯂꯨ ꯁꯪꯁꯀ꯭ꯔꯤꯇꯤꯗ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯑꯦꯖ ꯑꯁꯤꯗꯁꯨ ꯃꯍꯥꯛꯀꯤ ꯚꯛꯇꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯚꯛꯇꯁꯤꯡ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯏ ꯑꯗꯨꯒ ꯄꯟꯖꯨꯂꯤ ꯗꯦꯕ ꯑꯁꯤꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯉꯥꯛꯄꯤ ꯍꯩ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯤꯕ ꯑꯁꯤ ꯒꯨꯂꯤꯒꯥ ꯗꯦꯕ ꯍꯥꯏꯁꯤꯅꯤ ꯃꯍꯥꯛꯇꯤ ꯉꯥꯛꯄꯤꯕ ꯍꯩꯇꯦ ꯃꯍꯥꯛꯇꯤ ꯍꯦꯛꯇ ꯗꯟꯗꯤ ꯄꯤꯕꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯤꯁꯤꯅ ꯕꯤꯁꯅꯨꯒ ꯀꯔꯝꯅ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯃꯤꯟꯅꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯣꯡꯃꯗꯤ ꯃꯥꯇꯥ ꯄꯥꯔꯕꯇꯤꯅ ꯃꯍꯥꯗꯦꯕꯒꯤꯗꯃꯛꯇ ꯎꯠ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯠ ꯑꯗꯨꯗ ꯅꯨꯡ ꯑꯃꯨꯕ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯅꯨꯡ ꯑꯃꯨꯕꯗꯨ ꯃꯍꯥꯛꯅ ꯂꯪꯊꯣꯔꯛꯈꯤ ꯑꯗꯨꯒ ꯅꯨꯡ ꯑꯃꯨꯕꯗꯨ ꯄꯥꯏꯔꯛꯑꯗꯨꯅ ꯕꯤꯁꯅꯨꯒꯤ ꯕꯩꯀꯨꯟꯊ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯇꯥꯈꯤ ꯅꯨꯡ ꯑꯗꯨꯗꯒꯤ ꯂꯥꯏ ꯑꯃ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯒꯨꯂꯤꯒꯥ ꯀꯧꯏ ꯒꯨꯂꯤꯒꯥ ꯗꯦꯕꯒꯤ ꯃꯊꯧ ꯑꯁꯤ ꯕꯤꯁꯅꯨꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯕꯤꯁꯅꯨꯒꯤ ꯁꯦꯕꯥ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯕꯤꯁꯅꯨꯅ ꯃꯍꯥꯛꯄꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯥꯗꯣꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯦꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤ ꯅꯤꯛꯈꯤ ꯃꯍꯥꯛꯇꯤ ꯄꯟꯖꯨꯂꯤꯗꯧꯅ ꯉꯥꯛꯄꯤꯕ ꯍꯩꯕ ꯂꯥꯏ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯒ ꯑꯂꯥꯝ ꯈꯧꯔꯥꯡꯕꯁꯤꯅ ꯍꯦꯟꯃꯟꯗꯨꯅ ꯑꯎꯕꯨ ꯆꯥꯕ ꯍꯧꯔꯛꯈꯤ ꯄꯥꯠꯇ ꯂꯩꯕ ꯏꯁꯤꯡ ꯂꯣꯏ ꯊꯛꯇꯣꯛꯈꯤ ꯉꯥ ꯂꯣꯏ ꯆꯥꯊꯣꯛꯈꯤ ꯁꯥ ꯁꯟ ꯂꯣꯏ ꯆꯥꯊꯣꯛꯈꯤ ꯃꯥꯒꯤ ꯑꯔꯥꯝꯕ ꯈꯧꯔꯥꯡꯕꯁꯤ ꯂꯦꯞꯄꯨ ꯌꯥꯗꯕꯗꯒꯤ ꯕꯤꯁꯅꯨꯅ ꯃꯍꯥꯛꯀꯤ ꯈꯨꯅꯥꯎꯕꯤꯒꯤ ꯈꯨꯗꯣꯜ ꯃꯆꯦꯠ ꯑꯃ ꯄꯤꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯔꯥꯝꯕ ꯈꯧꯔꯥꯡꯕꯁꯤꯡ ꯑꯁꯤ ꯐꯈꯤ ꯃꯔꯝ ꯑꯗꯨꯅ ꯇꯨꯂꯨꯅꯥꯗꯨꯗ ꯄꯟꯖꯨꯂꯤ ꯗꯦꯕꯒꯤ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗ ꯃꯍꯩ ꯃꯔꯣꯡ ꯀꯌꯥꯃꯔꯨꯝ ꯀꯜꯂꯤ ꯑꯃꯁꯨꯡ ꯍꯩ ꯔꯥ ꯀꯌꯥꯃꯔꯨꯝ ꯀꯜꯂꯤ ꯑꯗꯨꯕꯨ ꯒꯨꯂꯤꯒꯥꯒꯤ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯥ ꯉꯥꯒꯤ ꯕꯂꯤ ꯄꯤ ꯑꯃꯁꯨꯡ ꯙꯣꯜ ꯀꯌꯥꯃꯔꯨꯝ ꯊꯤꯜꯂꯗꯨꯅ ꯄꯨꯖꯥ ꯇꯧꯏ ꯑꯗꯨꯒ ꯄꯨꯖꯥ ꯇꯧꯔꯤꯕ ꯑꯁꯤ ꯄꯟꯖꯨꯂꯤꯒꯤ ꯅꯠꯇꯦ ꯒꯨꯂꯤꯒꯥꯒꯤꯅꯤ ꯑꯗꯨꯒ ꯒꯨꯂꯤꯒꯥ ꯆꯪꯂꯤꯕ ꯄꯨꯖꯥꯔꯤ ꯑꯗꯨ ꯑꯍꯤꯡꯕ ꯁꯥꯁꯤꯡ ꯆꯥꯕ ꯍꯧꯏ ꯎꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯀꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯏꯁꯣꯔ ꯑꯗꯨ ꯊꯥꯖꯖꯗꯨꯅ ꯃꯗꯨꯝꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯇꯧꯔꯤꯕꯁꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯕꯣꯔꯗꯔꯗ ꯅꯠꯇ꯭ꯔꯒꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯇꯧꯏ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯒꯨꯂꯤꯒꯥꯅ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯂꯝ ꯑꯗꯨꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯨꯟꯕ ꯂꯝ ꯈꯨꯞꯆꯟꯕ ꯃꯤꯁꯤꯡ ꯑꯗꯨ ꯏꯁꯣꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯈꯤ ꯑꯃꯁꯨꯡ ꯏꯁꯣꯔ ꯑꯗꯨꯒꯤ ꯑꯁꯥꯎꯕꯗꯨ ꯃꯉꯣꯟꯗ ꯇꯥꯏꯅꯈꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯒꯤ ꯄꯨꯖꯥ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯥꯏꯅꯩ ꯂꯥꯏꯅꯥ ꯁꯟꯗꯣꯔꯛꯄ ꯑꯃꯁꯨꯡ ꯄꯥꯝꯕꯤ ꯁꯤꯡꯕꯤꯁꯤꯡ ꯀꯪꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯑꯅꯝꯕꯅꯁꯨ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯁꯁꯤꯡ ꯑꯃꯁꯨꯡ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯤ ꯄꯟꯖꯨꯂꯤ ꯑꯃꯁꯨꯡ ꯒꯨꯂꯤꯒꯥꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯗꯨꯗ ꯂꯥꯏ ꯑꯁꯤ ꯆꯪꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯅꯔꯚꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯃꯁꯜ ꯀꯌꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯗꯕ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯁꯥꯗ ꯀꯟꯇ꯭ꯔꯣꯜ ꯉꯝꯖꯗꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯊꯦꯡꯅꯩ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯚꯨꯇ ꯀ꯭ꯋꯥꯂꯥ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯅ꯭ꯌꯥꯏ ꯇꯧꯅꯕꯒꯤ ꯀꯣꯔꯠ ꯑꯃ ꯍꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯏꯁꯣꯔ ꯑꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯥꯝꯅ ꯊꯥꯖꯅꯗꯨꯅ ꯑꯁꯦꯡꯕ ꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯨꯚꯤ ꯑꯁꯤ ꯏꯁꯣꯔ ꯑꯅꯤꯁꯤꯗ ꯕꯦꯁ ꯇꯧꯗꯨꯅ ꯅꯝꯈꯤꯕ ꯃꯨꯚꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯐꯪꯕꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯂꯥꯏꯛ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ